ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯥꯌꯣꯟꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯑꯁꯣꯡꯕ ꯕꯣꯟ ꯑꯃꯗ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯊꯛꯂꯝꯗꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯅꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯆꯨꯔꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯡꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯗꯗꯨꯅ ꯖꯤꯕꯁꯤꯡꯅ ꯏꯁꯤꯡꯗꯨ ꯊꯛꯂꯨꯕ ꯌꯥꯎꯔꯕꯁꯨ ꯊꯛꯂꯨꯔꯤꯕ ꯖꯤꯕ ꯑꯗꯨ ꯃꯁꯥꯗꯨ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯨꯡꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯗꯨ ꯀꯥꯝꯈꯠꯂꯛꯇꯨꯅ ꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯗꯤ꯫ ꯍꯪꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯃꯆꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯁꯤꯡꯅ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄꯗ ꯍꯪꯉꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯁꯤꯡꯗ ꯍꯦꯛꯇ ꯂꯨꯞꯊꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯍꯟꯗꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯕꯣꯟ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯆꯥ ꯄꯣꯛꯇꯕ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯕꯣꯟ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃꯃꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯑꯣꯡ ꯑꯃꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯋꯥꯔꯕꯗ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ "ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯕꯅ ꯈꯥꯡꯕ ꯋꯥꯔꯦ, ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ?" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅꯁꯨ "ꯏꯕꯦꯝꯃ, ꯑꯩꯍꯥꯛꯁꯨ ꯉꯁꯤ ꯑꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯋꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯊꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤꯕ ꯑꯁꯤꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯁꯤꯡ ꯀꯣꯛꯊꯣꯡꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯊꯥꯗꯔꯦ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯌꯦꯡꯍꯧꯗꯅ ꯃꯈꯨꯠ ꯈꯨꯖꯣꯛ ꯊꯛꯆꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯀꯨꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯆꯦꯛꯌꯥ ꯈꯨꯗꯤꯡꯃꯛ ꯂꯩꯈꯤꯕꯅ ꯃꯈꯣꯏꯅ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯏꯗꯣꯛꯇꯅ ꯍꯦꯛꯇ ꯊꯛꯆꯤꯟꯈꯤꯕꯗ ꯊꯛꯈ꯭ꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯨꯝꯁꯤꯡ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯑꯗꯨ ꯃꯄꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯡ ꯀꯣꯛꯊꯣꯡꯁꯤꯡꯗꯨ ꯊꯣꯡꯒꯠꯅꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯆꯠꯅ ꯅꯤꯄꯥ ꯑꯁꯤ ꯃꯄꯨꯛ ꯀꯪꯈꯠꯂꯛꯂꯦ꯫ ꯃꯍꯥꯛ ꯁꯤꯡ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯨ ꯊꯥꯗꯔꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯅ ꯄꯨꯔꯤꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯁꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯧꯁꯤꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤꯁꯨ ꯊꯥꯗꯍꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯌꯧꯅꯕ ꯁꯤꯡ ꯊꯅꯝꯂꯒ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯤꯄꯥ ꯑꯗꯨ ꯁꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯛꯇꯨ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯑꯣꯡꯅꯣ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ꯫ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯪꯉꯣꯏꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯁꯨꯅ ꯄꯥꯜꯂꯤ, ꯃꯀꯣꯛ ꯃꯃꯤꯠ ꯃꯅꯥ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯐꯤꯕꯝꯗꯤ ꯍꯪꯉꯣꯏꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯑꯣꯡꯅꯣ, ꯑꯩꯈꯣꯏꯅ ꯅꯤꯄꯥ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯆꯥ ꯐꯤꯕꯝ ꯆꯥꯗꯕ ꯑꯃ ꯄꯣꯛꯂꯦ, ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯂꯕꯁꯨ ꯃꯤꯔꯛꯇ ꯇꯤꯟꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯃꯃꯥ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯍꯪꯗꯨꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯗꯨꯗ ꯍꯪꯂꯛꯈꯤ꯫ "ꯏꯕꯦꯝꯃ, ꯅꯪꯅ ꯄꯣꯛꯂꯤꯕ ꯅꯆꯥ ꯑꯁꯤ ꯃꯤꯗꯤ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯤꯔꯛꯇ ꯇꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯃꯄꯥꯅ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒ ꯀꯣꯟꯅꯅ ꯁꯦꯕꯥ ꯇꯧꯍꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯃꯃꯥ ꯑꯗꯨꯅ ꯇꯥꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩꯅ ꯈꯟꯖꯕꯗ ꯃꯍꯥꯛ ꯄꯣꯛꯄꯗ ꯃꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯃꯤꯃꯥꯟꯅꯗꯕꯅꯤ ꯈꯟꯗꯨꯅ ꯀꯔꯝꯅ ꯃꯄꯥꯒ ꯂꯣꯏꯅꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ,
Mapa ꯂꯩꯇ꯭ꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯃꯥꯕꯨ ꯌꯣꯛꯆꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯥ ꯃꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯅꯊꯃꯣꯏꯅ ꯆꯤꯡꯅꯗꯅ ꯌꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯦꯕꯥ ꯇꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯈꯤ꯫ ꯃꯃꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯃꯤꯒꯨꯝꯅ ꯆꯠꯄꯁꯨ ꯉꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯍꯪꯉꯣꯏ ꯑꯣꯏꯅ ꯆꯣꯡꯗꯨꯅ ꯆꯠꯄꯁꯨ ꯉꯝꯃꯤ꯫ ꯃꯁꯛꯁꯨ ꯃꯤꯒꯤ ꯁꯛꯇꯝꯁꯨ ꯃꯥꯜꯂꯤ, ꯍꯪꯉꯣꯏꯒꯤ ꯃꯨꯔꯇꯤꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯩꯀꯥꯏꯗ ꯆꯠꯊꯣꯛꯀꯅꯨ꯫ ꯅꯪꯕꯨ ꯎꯔꯒ ꯃꯤꯅ ꯅꯣꯛꯅꯔꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ? ꯏꯃꯥꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯜꯂꯤꯕ ꯑꯗꯨ ꯎꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯍꯪꯂꯛꯈꯤ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯅꯔꯤꯕꯕꯨ?" ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯅꯣꯛꯀꯦ ꯃꯈꯩ ꯅꯣꯛꯅꯁꯅꯨ꯫ ꯏꯃꯥꯒꯤ ꯏꯐꯝꯗꯗꯤ ꯏꯆꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯂꯨꯒꯅꯨ ꯍꯥꯏꯔꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯐꯝ ꯀꯧꯕꯒꯦ? ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕ ꯑꯩꯅ ꯃꯤꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯇꯥꯔꯣꯏꯗ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯛꯂꯝꯒꯗꯕꯒꯤ ꯁꯔꯨꯛ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ" ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯌꯦꯡꯖꯔꯒ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ꯫ ꯃꯆꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯔꯒ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯟꯅ ꯍꯟꯅ ꯀꯞꯆꯔꯛꯂꯤ꯫ "ꯍꯦ ꯅꯣꯡꯗꯝꯕ, ꯅꯪꯅ ꯅꯅꯥ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅꯕꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯅ ꯏꯆꯥ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯅꯐꯝꯗ ꯅꯤꯖꯕꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥ ꯑꯃ ꯐꯪꯍꯟꯕꯤꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕꯗꯁꯨ ꯏꯆꯥꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯕ, ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯏꯆꯥꯒꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯂꯩꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ" ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯀꯞꯅ ꯀꯞꯅ, "ꯏꯃꯥ, ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯠꯈ꯭ꯔꯔꯣꯏ꯫ ꯃꯈꯣꯏꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨ ꯅꯆꯥ ꯆꯠꯆꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯀꯞꯄ ꯍꯦꯜꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯁꯥꯟꯅꯃꯤꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯃꯥ ꯃꯆꯥꯅ ꯀꯞꯃꯤꯟꯅꯔꯤꯕ ꯑꯗꯨ ꯎꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯃꯤꯟꯅꯔꯤꯕꯅꯣ ꯍꯪꯂꯛꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯥ, ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯃꯤꯃꯥꯟꯅꯗꯕꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯀꯥꯏꯕ ꯑꯣꯏꯔꯒꯅꯤꯗ꯫ ꯑꯗꯨꯅ ꯏꯃꯥꯅ ꯃꯍꯥꯛꯇꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕꯅꯤ, ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯀꯞꯃꯤꯟꯅꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯈꯔ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯨꯅ ꯅꯣꯛꯊꯣꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯃꯔꯨꯞ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯑꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯁꯣꯏꯗꯕ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯔꯣꯏ" ꯍꯥꯏꯔꯕꯗ ꯃꯃꯥ ꯑꯗꯨꯅ, "ꯏꯆꯥꯁꯥ, ꯃꯍꯥꯛꯇꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯇꯥꯎ ꯑꯁꯤꯅ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯅꯈꯣꯏꯅ ꯃꯤꯃꯥꯟꯅꯗꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯃꯥꯒ ꯈꯛ ꯁꯥꯎꯅꯒꯅꯨ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯈꯔ ꯏꯪꯖꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯖꯔꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯈꯪꯖꯔꯦ" ꯍꯥꯏꯔꯕꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨ
ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯕ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯊꯤꯡꯂꯨꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯈꯨꯗꯤꯡꯗ ꯃꯥꯅ ꯍꯦꯛꯇ ꯉꯝꯃꯤ꯫ ꯃꯥꯕꯨ ꯊꯥꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯨꯛꯅꯥ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯊꯥꯏ꯫ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ, ꯍꯪꯉꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯅꯞꯈꯤꯕꯗ ꯀꯅꯥ ꯑꯃꯠꯇ ꯃꯥꯕꯨ ꯊꯥꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯈꯤꯒꯅꯤ ꯈꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯅꯣꯛꯅꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯍꯔꯥꯎꯅꯔꯕꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯕꯥꯂꯣ ꯍꯥꯏꯅ ꯂꯥꯎꯕ ꯅꯠꯇꯅ ꯅꯣꯛꯄ ꯈꯣꯠꯄ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯍꯥꯛ ꯑꯀꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯃꯨꯛꯅꯥ ꯁꯤꯡꯅꯕꯗ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯆꯠꯂꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯅꯗꯨꯅ ꯃꯍꯥꯛ ꯌꯥꯎꯗꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯥ ꯍꯧꯖꯤꯛ ꯖꯇ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯉꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯃꯥ ꯑꯗꯨꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ꯫ ꯏꯆꯥ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗ꯫ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯗꯧꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯈꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯀꯟꯕ ꯈꯟꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯑꯀꯟꯕ ꯈꯟꯕ ꯑꯁꯤꯗ ꯌꯥꯎꯔꯒꯗꯕꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯔꯦ, ꯏꯃꯥ, ꯏꯇꯥꯎ ꯑꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯃꯤꯟꯅꯔꯨꯒꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯑꯀꯟꯕ ꯃꯨꯛꯅꯥ ꯍꯩꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯃꯥꯕꯨ ꯉꯝꯕ ꯅꯤꯄꯥ ꯄꯤꯌꯨ, ꯃꯥꯕꯨ ꯉꯝꯂꯕꯗꯤ ꯁꯅꯥ ꯃꯣꯟ ꯑꯃ ꯄꯤꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯉꯝꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯂꯩꯕꯥꯛ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯔꯦ꯫ ꯑꯗꯨꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯉꯝꯕ ꯅꯤꯄꯥ ꯑꯀꯟꯕ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯕꯤꯗꯨꯅ ꯏꯇꯥꯎ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯆꯠꯃꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯊꯦꯡꯅꯍꯟꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯅꯐꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ, ꯏꯆꯥꯁꯥ, ꯅꯇꯥꯎ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯅꯣꯛꯅꯤꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯅꯇꯥꯎ ꯑꯁꯤꯕꯨ ꯀꯜꯂꯕꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯅꯈꯣꯏ ꯃꯌꯥꯝꯒꯁꯨ ꯃꯤꯃꯥꯟꯅꯗꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯀꯔꯝꯅ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒ ꯊꯦꯡꯅꯧ ꯍꯥꯏꯅ ꯏꯃꯥꯅ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ, ꯏꯃꯥ, ꯏꯇꯥꯎ ꯑꯁꯤ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯁꯤꯗ ꯅꯤꯄꯥ ꯃꯆꯥ ꯊꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯍꯧꯔꯕꯗꯤ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕ ꯅꯤꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ, ꯆꯨꯝꯃꯤ, ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯕ ꯆꯪꯕ ꯊꯤꯗꯅ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯉꯝꯂꯕꯗꯤ ꯏꯆꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛꯅ ꯁꯛ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯥꯁꯥ, ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯇꯥꯎ ꯑꯁꯤꯕꯨ ꯑꯀꯟꯕ ꯑꯗꯨꯒ ꯊꯦꯡꯅꯍꯟꯁꯤ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯑꯃꯨꯛ ꯏꯆꯥꯁꯤꯡꯒꯤ ꯑꯅꯤꯡꯕꯗ ꯊꯤꯡꯂꯔꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯒ ꯆꯠꯃꯤꯟꯅꯗꯨꯅ ꯊꯦꯡꯅꯍꯜꯂꯣ꯫ ꯅꯇꯥꯎꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯉꯝꯕ ꯑꯣꯏꯔꯁꯤꯅꯨ꯫ ꯏꯃꯥ ꯑꯃꯨꯛ ꯅꯈꯣꯏꯅ ꯄꯥꯝꯕ ꯑꯗꯨ ꯊꯤꯡꯂꯔꯣꯏ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯌꯦꯡ ꯃꯆꯥꯅ ꯁꯦꯠꯀꯗꯕ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯨꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯗꯨꯅ ꯄꯤꯖꯕꯤꯔꯒ ꯁꯦꯠꯀꯗꯕ ꯐꯤꯁꯤꯡ ꯑꯗꯨ ꯐꯤ ꯃꯆꯥ ꯑꯃꯗ ꯌꯣꯝꯕꯤꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯒꯦ, ꯏꯆꯥꯅ ꯊꯦꯡꯅꯔꯨꯕ ꯈꯨꯗꯤꯡꯃꯛ ꯏꯆꯥꯅ ꯉꯝꯖꯕ ꯑꯣꯏꯖꯔꯛꯎ ꯍꯥꯏꯅ ꯃꯆꯥꯕꯨ ꯅꯥꯟꯕꯤꯔꯒ
ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯑꯀꯟꯕ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯇ ꯀꯔꯤꯁꯨ ꯎꯁꯤꯠꯇꯅ ꯃꯥꯒꯤ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯀꯟꯕ ꯑꯃꯠꯇꯅ ꯃꯥꯒ ꯄꯥꯒꯦ ꯍꯥꯏꯗ꯭ꯔꯕꯗ ꯅꯤꯄꯥ ꯑꯗꯨ ꯃꯌꯥꯏ ꯌꯥꯝꯅ ꯀꯥꯔꯒ ꯂꯥꯎꯔꯗꯨꯅ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯦꯛ ꯊꯨꯡꯂꯔꯦ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ "ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏꯅ ꯀꯣꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯀꯟꯕ ꯑꯁꯤꯅ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯇꯥꯗꯕ꯭ꯔꯥ?" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯟꯅꯕ ꯅꯤꯄꯥ ꯑꯃꯅ "ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯆꯪꯖꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ ꯋꯥꯗꯨ ꯇꯥꯔꯒ "ꯅꯈꯣꯏꯕꯨ ꯃꯥꯒ ꯂꯝꯕꯥ ꯇꯧꯅꯒꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯨꯅ ꯆꯪꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯦ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯁꯤꯡ ꯑꯁꯤ ꯅꯤꯄꯥ ꯑꯁꯤꯒ ꯂꯝꯕꯥ ꯉꯝꯕ ꯌꯦꯡꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯉꯁꯥꯏ ꯃꯈꯩ ꯀꯅꯥ ꯑꯃꯇ ꯂꯝꯕꯥ ꯇꯧꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯂꯝꯕꯥ ꯉꯝꯕ꯭ꯔꯥ ꯂꯩꯕ ꯌꯦꯡꯖꯒꯦ" ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯈ꯭ꯔꯗꯨꯅ ꯀꯅꯥꯅꯣ ꯃꯥꯒ ꯂꯝꯕꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ "ꯅꯅꯥꯏꯍꯥꯛ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯆꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕ ꯊꯦꯡꯅꯖꯕꯅꯤ ꯈꯟꯕꯤꯗꯨꯅ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯀꯔꯝꯅ ꯑꯀꯟꯕ ꯑꯁꯤꯒ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯑꯩꯒꯤ ꯈꯟꯕꯤꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯁꯤꯒ ꯊꯦꯡꯅꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯌꯦꯡꯕꯗ ꯅꯍꯥꯛ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯏꯄꯥꯅ ꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯅꯍꯥꯛ ꯃꯥꯒ ꯂꯝꯕꯥ ꯇꯧꯔꯒꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯀꯟꯕꯁꯤꯡ ꯑꯃꯠꯇꯅ ꯃꯥꯕꯨ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯁꯣꯟꯕ ꯅꯅꯥꯏꯍꯥꯛ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯏꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯆꯔꯕꯁꯨ ꯆꯤꯡꯅꯕ ꯂꯩꯖꯗ꯭ꯔꯦ꯫ ꯃꯥꯕꯨ ꯊꯦꯡꯅꯖꯒꯦ." ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ "ꯐꯔꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯥꯐꯤ ꯁꯦꯝꯂꯣ꯫ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯂꯥꯛꯂꯤꯕ ꯑꯀꯟꯕ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯖꯔꯣ" ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯃꯥꯅ ꯁꯨꯗꯣꯛꯇꯨꯅ ꯄꯤꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠꯆꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯝꯕꯥ ꯄꯤꯔꯒꯅꯤ, ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯊꯦꯡꯅꯔꯒꯅꯨ꯫ ꯃꯄꯥꯟ ꯀꯪꯖꯩꯕꯨꯡꯗ ꯊꯦꯡꯅꯔꯣ" ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯀꯪꯖꯩꯕꯨꯡꯗ ꯂꯣꯏꯅ ꯇꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯑꯀꯟꯕ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯕꯒ ꯂꯣꯏꯅꯅ ꯀꯪꯖꯩꯕꯨꯡꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯂꯝꯕꯥ ꯄꯤꯌꯨ ꯍꯥꯏꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯤ ꯁꯦꯝꯂꯗꯨꯅ ꯑꯀꯟꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯥꯕꯨ ꯎꯕꯗ ꯑꯀꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯂꯥꯛꯂꯤꯕ ꯅꯤꯄꯥ, ꯅꯪꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯗ꯭ꯔꯕ꯭ꯔꯥ? ꯑꯁꯣꯟꯕ ꯅꯍꯥꯛ ꯅꯠꯇꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯅꯤꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯍꯦ ꯅꯤꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯊꯦꯡꯅꯕꯗ ꯀꯔꯤꯒꯤ ꯑꯀꯟꯕ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯅꯪꯕꯨ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯌꯥꯝꯕꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, "ꯅꯤꯄꯥ ꯑꯁꯤ ꯑꯩꯅꯗꯤ ꯃꯤꯃꯥꯟꯅꯗꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯊꯣꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯌꯥꯗ ꯁꯤꯡꯅ ꯉꯥꯡꯂꯤꯕꯅꯣ?
मागी मवोंग मूर्ति असिना करमना अंगकपगी मसक ओइरबा हिंसाबा मानबा असिगा पानगदोरिबनो खंदुना मापुंगनिंग यामना वाजखी हाउजिकति माखोय अनिमक मायोकनाखरे आमना आमदा मुना येंगनादुना लैनाखरे मिरैबाकी अकनबा दुगी फिबम असिदी अंगकपगी मसकनी मूना वांग साउना सिंगदुम अमगी मवोंगनी अदुगा लुख्राबी मचा सिना मखोंग अनिसु हांगोयगी खोंसानी माखुत अनि अदुसु हांगोयगी खुसागुंबनी अदुगा लुख्राबी मचा सिदी मागा येंगनरुरबदी सिंगा लैतुम अमगा प्रमाण ओइबनी अदुमोइनमक महाग सलाई तरेट की मनुंग यावरिबा हांगोय पोरोबीना पोखिबा मरुम अदुबु ममा अदुनि सिंग खौरांगबदगी पुख्री अदुगी इसिंग थकलुबदगी पोखिबा सलाई ताबा मिनी अदुना माना करिसु अकीबा यावदना अचौबा अकनबा अदुबु कीदना थेंगनबा थौरांग तौरिबनी मागी मतौ अदु सलाई पुथोकपा मबुंगो मबेमा अनिना उरगा येंगलगा नुंगाइना नोकली अदुगा मागी मापांगलसु हापिख्री मिरैबाकी अकनबदुना मसिगी मी मचा असि पाइरगा लंगथोखरगे खंदुना माबु पाइगे तौरपदा लुख्राबी मचा असिना निपा अदुगी मख्वांगदा सेलिबा फीदा मखुत अनिना कन्ना पाइदुना लैख्री मदमदुदा निपा अदुना माबु हुंदोखरगे खंदुना मखुत अनिना कन्ना थांकलपा मतमदा माना सोंखतुना निपा अदुगी खोइदौदा माखोंग ओइगी खोंबीना कन्ना येसिंदुना थमख्री निपा अदुना हुंदोक काउथोकपा चत्रे लुख्राबी मचा अदुना कन्ना नपतुना लैख्री निपा अदु तफम खंगदना लेंगबो ओटपा चटपा ngamdre मदुदा निपा अदुना करिनो मसिगी मी मचा असिदी सेदोक कन्थोकपसु याद्रे खोइदौ असिसु मागी खोंबी असिना कन्ना येसिंदुना लैखिबना साबनासु अंगतपा ओइरे करम दौबनी असुमना खन्ना खन्ना महाग तफम खंगद्रे मासादु हुमांगना पुंगलुक लुख्रे अदुगा लुख्राबी मचा अदुना माना पाइरिबा नबलिबदु सुंदा थादोक्तरबदा अकनबनी पादु तफम खंगदना मासा मथंदा हिपथरक्तुना तुरे मदु फाउबा लुख्राबी मचा असिना मथक्ता तोंगदुना थादोक्तरबदा निपादुना लाउरखी इनिंग थौ इबुंगो ननाय हाकी थवाय असिदरी कनबियु इनिंग थौगी मी मचा असिबु खामबियु अमुक हना ननाय हाक लैबाग असिदा सिगुमा थबग असि सचररोय हायरखी वादु तारबा फाउबा लुख्राबी मचा अदुना माना नबलिबदु थादोकपुगी वफम लैत्रबदा निंगथौना इबुंगो महाग लांजरे हायरे अदुना महागबु कनबिरो हायरखी निंगथौगी वादु ताबदा लुख्राबी मचा अदुना महागबु नबलिबदु थादोकलगा तुरिबा माबु सिंखतपिरे मदु उबदा निंगथौगी मपुनिंग यामना पेनखी मेरे बागतगी लाखिबा कनबदु हौजिकती माखोंग सेंगना सेंगना निंगथौगी नाकता चंगसिलक्तुना खुरुमजरदुना इनिंगथौ इबुंगो ननाय हाग लांजख्रे अदुना ननायना हाइखिबगी मतुंगिना आइना पुजरकपा सना मोना सिमा इनिंगथौदा कचरबनी हाइदुना सना सिंग अदु निंगथौदा कचरी अदुगा सुमनसु लुख्राबी मचादा चंगसिलक्तुना हाइजरखी हे अकनबा नांगना आइगी नपन पुमनमक मांगहनबिरे अदुना आइना नफमदा करी कचरगा अकनबा नहांगना पेनबिगदगी ताकपियु ननाय हाक मतम पुनमकी ओइना इबुंगो नंगी ननाय ओइजरगी अमु हना अहाक इरैबागदा हंजखररोय हायरखी मदुदा लुख्राबी मचा अदुना अकनबा निपादबु येंगलगा हे अकनबा नांगना हाइरिबदु आइदि लैबा असिदा लैरिबा पुमनमक असिदगी ख्वाइदगी हेना असोनबा अमा खंदुना इनिंग थौना नंगा थेंगनबा थादोखिबनी नंगना मदु खंगदबना आइना लम खरा लामना लैखिबना कोनुंग कारकपा थेंखिदुना आइबु ngaibada नंगना लंबा पियु हाइरबदा इनिंग थौना ख्वाइदगी सोनबना हाना लंबा तौना हलगा नंगना आइबु ngamlabadi mathang mathang akanba singa thingnahangadobani adubu nangi laibak thibadagi asonba aigi kuta nahak mai thiduna ithak thongba akanba sing thengnakhidaba adugidamak nangna aibu waruba tawraganu aduna nangna khangadabadi taibang asida lairiba pumnamaksi aidagi hena tonba laitra male haina khanduna chalabadi aidagi hena tonba mi thengnagani aduga aina mahele haiduna khanduna chalabadi
ꯑꯩꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯤ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯜꯂꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯀꯟꯕꯁꯤꯡꯒ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯕꯤꯔꯒꯅꯨ꯫ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯇꯧ ꯑꯁꯤ ꯈꯪꯖꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯥꯅ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯛꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯤꯔꯩꯕꯥꯛꯀꯤ ꯑꯀꯟꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯏ ꯁꯦꯕꯣꯛ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯃꯥꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯆꯔꯝꯂꯒ ꯃꯍꯥꯛ ꯃꯔꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫